ꯄꯨꯛꯆꯥꯎ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩ ꯑꯣꯜꯍꯜꯂꯨꯔꯕ ꯃꯇꯨꯡꯗ ꯄꯨꯛꯆꯥꯎ ꯑꯗꯨ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯄꯨꯛꯆꯥꯎꯁꯦ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯃꯇꯝ ꯆꯥꯅ ꯈꯪꯍꯧꯕꯗꯒꯤ ꯉꯁꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯂꯩ ꯑꯣꯟꯕꯗꯒꯤ ꯄꯨꯛꯆꯥꯎꯁꯦ ꯀꯟꯕ ꯉꯝꯂꯤꯕꯅꯤ ꯏꯃꯥ꯫ ꯑꯗꯣ ꯃꯕꯥꯏꯁꯨ ꯂꯥꯛꯂꯅꯤ꯫ ꯃꯕꯥꯏꯗ ꯂꯥꯛꯂꯒꯅꯦ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯟꯅꯔꯒ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯒ ꯂꯩ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯥꯟꯅꯔꯁꯤ ꯏꯃꯥ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯨꯛꯆꯥꯎꯒꯤ ꯃꯕꯥꯏ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯔꯦ, ꯅꯕꯥꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯕꯥꯏꯒꯅꯦ ꯇꯥꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡꯗꯣ ꯁꯥꯟꯅꯅꯕꯒꯤ꯫ ꯏꯃꯥ ꯑꯃꯗꯤ ꯄꯨꯛꯆꯥꯎ ꯂꯩꯕꯤꯔꯝꯕ ꯌꯥꯝꯅ ꯐꯔꯦ꯫ ꯑꯩꯁꯨꯅꯦ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯎꯅꯅꯤꯡꯉꯝꯕꯅꯤ꯫ ꯑꯩꯅꯅꯦ ꯅꯣꯏꯒꯤ ꯅꯆꯦꯗ ꯅꯈꯣꯏ ꯉꯁꯤ ꯑꯍꯤꯡ ꯑꯃ ꯂꯩꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯍꯣꯏ ꯌꯥꯝꯅ ꯀꯔꯤ ꯇꯧꯅꯕ ꯌꯥꯎꯔꯕꯒꯦ? ꯏꯃꯥ ꯍꯣꯏ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ? ꯄꯨꯛꯆꯥꯎꯅ ꯃꯥꯒꯤ ꯃꯕꯥꯏ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯈꯣꯡ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯁꯤꯅꯤ ꯏꯕꯥꯏ, ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯉꯁꯤ ꯏꯕꯥꯏꯒ ꯎꯅꯕ ꯐꯪꯂꯤꯕꯁꯦ ꯐꯪꯅꯔꯝꯗꯕꯁꯨ ꯌꯥꯏ ꯏꯕꯥꯏ꯫ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯃꯌꯥꯝꯅꯅꯦ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯁꯦ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯥꯖꯗ꯭ꯔꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ꯫ ꯉꯁꯤ ꯏꯕꯦꯝꯃ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯄꯨꯛꯆꯥꯎ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯐꯪꯅꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯆꯥꯎꯈ꯭ꯔꯕ ꯗꯣꯁꯥ ꯑꯃꯅꯤꯉꯁꯤ ꯄꯨꯛꯆꯥꯎꯒꯤ ꯊꯣꯛꯈꯤꯕꯁꯦ꯫ ꯑꯗꯣ ꯄꯨꯛꯆꯥꯎꯅ ꯍꯥꯏꯔꯤꯕ ꯃꯥ ꯌꯨꯝꯗ ꯍꯟꯈꯤꯔꯣꯏ ꯍꯥꯏꯅꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯂꯩꯀꯣꯜ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯂꯩꯔꯥꯡꯁꯤꯡ ꯑꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯃꯤ ꯑꯣꯜꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯥ ꯌꯨꯝꯗ ꯍꯟꯈꯤꯔꯣꯏ ꯍꯥꯏꯅꯕꯨ ꯍꯥꯏꯔꯤꯅꯦ꯫ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯂꯩꯔꯥꯡꯁꯤꯡ ꯑꯗꯣ ꯀꯟꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯇꯥꯟꯅꯧꯅꯦ꯫ ꯄꯨꯛꯆꯥꯎꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯆꯨꯝꯂꯕꯅꯤ ꯏꯃꯥ꯫ ꯄꯨꯛꯆꯥꯎꯅ ꯉꯁꯤ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯃꯇꯝ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯜꯂꯝꯂꯕꯗꯤ ꯅꯍꯥꯟꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯇꯥꯟꯊꯣꯛꯄ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯐꯔꯦ, ꯄꯨꯛꯆꯥꯎꯅ ꯑꯁꯨꯝꯅ ꯈꯜꯂꯕꯗꯤ ꯄꯨꯛꯆꯥꯎꯒꯤ ꯃꯇꯦꯡ ꯑꯩꯁꯨ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯁꯤꯔꯦ ꯁꯤꯔꯦ, ꯍꯤꯡꯉꯦ ꯍꯤꯡꯉꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯏꯃꯥ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯍꯤꯡꯈꯣꯜ ꯑꯗꯨꯒ ꯂꯩꯔꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ, ꯃꯕꯥꯏ ꯃꯆꯦ ꯑꯃꯗꯤ ꯄꯨꯛꯆꯥꯎ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯣꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯂꯩꯀꯣꯜ ꯑꯗꯨꯒ ꯆꯪꯗꯨꯅ ꯂꯩꯔꯥꯡ ꯑꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝꯇꯒ ꯋꯥꯔꯤꯗꯣ ꯂꯤꯗꯨꯅ ꯇꯥꯍꯜꯂꯨꯗꯅ꯫ ꯑꯩꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈ꯭ꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯏꯆꯥꯅꯤꯄꯥꯅ ꯂꯩꯀꯣꯜ ꯑꯗꯨꯒ ꯆꯪꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯏꯆꯥꯅꯤꯄꯥꯕꯨ ꯂꯩꯔꯥꯡ ꯑꯣꯜꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯏꯃꯥꯁꯨ ꯇꯥꯅꯤꯡꯉꯤꯅꯦ꯫ ꯑꯩꯅ ꯂꯩꯀꯣꯜ ꯑꯗꯨꯒ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯥ ꯍꯥꯏꯗꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯉꯨꯕꯗꯨꯒ ꯑꯁꯨꯝꯅꯅꯦ ꯊꯧꯗꯣꯛꯇꯣ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯕꯨ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯅꯦ ꯑꯁꯨꯃꯥꯏꯅ ꯐꯖꯕ꯫ ꯀꯔꯤꯅꯣ, ꯁꯔꯒꯕꯨ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯂꯩꯔꯥꯡꯁꯤꯡ ꯑꯁꯦ꯫ ꯀꯗꯥꯏꯗꯒꯤ ꯄꯥꯈꯪꯅꯣꯅꯤ? ꯍꯥꯏꯁ, ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣꯅꯤ? ꯀꯔꯤꯅꯣ, ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯣꯟꯕꯨ ꯃꯥꯜꯂꯤꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ꯫ ꯀꯔꯤꯅꯣ, ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏꯁꯤꯕꯣ? ꯍꯩꯃꯥ, ꯅꯪꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦꯅꯦ ꯄꯥꯈꯪ ꯅꯪꯕꯨ? ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯄꯨꯛꯆꯥꯎ ꯀꯧꯔꯤ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯀꯣꯜ ꯑꯁꯤꯒ ꯄꯥꯏꯔꯛꯂꯤꯕꯁꯤꯕꯣ? ꯍꯦ ꯒꯙꯥ, ꯂꯩꯀꯣꯜ ꯑꯁꯦ ꯑꯩꯒꯤꯅꯤ, ꯑꯩꯒꯤ, ꯈꯪꯉꯕ꯭ꯔꯣ? ꯂꯩꯀꯣꯜ ꯑꯁꯤꯗ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯄꯥꯏꯔꯛꯂꯤꯅꯣ ꯀꯥꯏꯅ, ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯅꯪ ꯀꯅꯥꯅꯣ ꯀꯥꯏꯅ, ꯒꯙꯥꯁꯤꯗꯤ꯫ ꯁꯥꯎꯅꯨ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯈꯪꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯒ ꯅꯍꯥꯟꯃꯨꯛ ꯐꯪꯅꯈꯤꯕ ꯌꯥꯝꯅ ꯂꯨ ꯅꯥꯟꯕ ꯄꯥꯝꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯆꯦꯔ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯅꯥꯎꯔ ꯅꯪꯕꯨ? ꯀꯗꯥꯏꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅꯣ? ꯑꯩ ꯏꯊꯟꯇꯅꯤ, ꯏꯊꯟꯇ꯫ ꯅꯪꯅ ꯐꯪꯅꯔꯛꯂꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯑꯇꯣꯞꯄ ꯃꯥꯏꯀꯩꯒꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯅꯤꯡꯊꯤꯔꯕ ꯂꯩꯀꯣꯜ ꯑꯁꯤꯗ ꯅꯪꯅ ꯅꯪꯒꯤ ꯌꯨꯝꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯅ? ꯀꯔꯤꯅꯣ, ꯑꯩ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯅꯦ꯫ ꯅꯪꯅ ꯍꯪꯂꯤꯕ ꯀꯣꯏꯁꯟ ꯑꯗꯨꯒꯤ ꯑꯟꯁꯔ ꯄꯤꯗꯨꯅ ꯂꯩꯒꯗꯕ ꯑꯄꯪꯕꯤ ꯍꯤꯡꯆꯥꯕꯤꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯕꯣ? ꯍꯦ, ꯐꯥꯜꯇꯨ ꯋꯥ ꯉꯥꯡꯒꯅꯨ, ꯃꯇꯝꯅꯦ ꯃꯥꯡꯍꯟꯒꯅꯨ, ꯀꯥꯟꯅꯗꯦ꯫ ꯀꯔꯤꯅꯣ, ꯅꯪꯗꯤ ꯌꯥꯝꯅ ꯁꯥꯎꯒꯜꯂꯤꯅ ꯍꯤꯡꯆꯥꯕꯤ? ꯍꯤꯡꯆꯥꯕꯤ ꯑꯃꯗꯨꯗꯤ ꯐꯖꯅ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏ, ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯗꯤ ꯏꯁꯥꯎ ꯁꯥꯎꯔꯗꯅ? ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯆꯤꯡꯉꯤꯁꯦ, ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯉꯥꯡꯁꯤꯟꯅꯔꯒ ꯑꯩꯉꯣꯟꯗ ꯇꯥꯠ ꯇꯧꯁꯟꯅꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅ ꯆꯠꯀꯗꯕꯩ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯧꯁꯤꯡꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ, ꯈꯪꯉꯕ꯭ꯔꯣ? ꯃꯇꯝꯅꯦ ꯃꯥꯡꯍꯟꯅ ꯀꯥꯟꯅꯗꯦ꯫ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯐꯖꯕ
ꯑꯃꯨꯛꯀ ꯍꯟꯅ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯅꯪꯁꯨ ꯀꯔꯤꯅꯣ ꯂꯩꯔꯥꯡ ꯑꯣꯜꯍꯜꯂꯒꯦꯅ? ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ? ꯃꯤꯕꯨ ꯀꯃꯥꯏꯅ ꯂꯩꯔꯥꯡ ꯑꯣꯟꯗꯣꯏꯅꯣꯅꯦ? ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯍꯤꯡꯆꯥꯕꯤ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯃꯐꯝ ꯑꯁꯤꯗ ꯁꯥꯠꯂꯤꯕ ꯅꯪꯅ ꯐꯖꯩ ꯍꯥꯏꯔꯤꯕ ꯂꯩꯔꯥꯡꯁꯤꯡ ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯤꯅ ꯑꯣꯜꯍꯟꯕ ꯉꯥꯛꯇꯅꯤ, ꯈꯪꯉꯕ꯭ꯔꯣ ꯒꯙꯥ? ꯑꯩꯉꯣꯟꯗꯒꯁꯨ ꯑꯉꯥꯎꯕꯤ ꯀꯥꯏꯗꯅ꯫ ꯍꯦ ꯄꯥꯈꯪ, ꯀꯥꯟꯅꯗꯦꯁꯦ, ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅꯅꯦ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯥꯟꯅꯗꯦ꯫ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯂꯩꯔꯥꯡꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯐꯖꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯪꯅꯦ ꯂꯩꯔꯥꯡ ꯑꯣꯜꯍꯜꯂꯁꯤꯗꯅ꯫ ꯀꯥꯟꯅꯗꯦ, ꯅꯁꯛ ꯐꯖꯔꯤꯕ, ꯅꯃꯤꯠꯀ ꯇꯔꯥꯎ ꯇꯔꯥꯎꯔꯗꯅ, ꯄꯨꯇꯨꯞ ꯂꯥꯎꯔꯗꯅ ꯑꯣꯟꯊꯣꯛꯅꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯗꯤ꯫ ꯆꯥꯕꯗꯕꯨ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗꯀꯣ꯫ ꯀꯥꯟꯅꯗꯦ ꯅꯪꯗꯤ꯫ ꯑꯩꯅꯅꯦ ꯄꯥꯝꯖꯈ꯭ꯔꯕ ꯂꯩꯔꯥꯡ ꯑꯃ ꯑꯣꯜꯍꯟꯒꯦ꯫ ꯀꯔꯝꯕ ꯂꯩꯔꯥꯡꯅꯣ ꯍꯥꯏꯕꯗ ꯂꯩꯔꯥꯡ ꯄꯨꯝꯅꯃꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯤꯕꯤ ꯑꯥꯇꯣꯔ ꯒꯨꯂꯥꯞ ꯑꯣꯏꯅ ꯑꯣꯜꯍꯜꯂꯒꯦꯀꯣ꯫ ꯑꯗꯨꯝꯅ ꯇꯧꯅꯨ ꯍꯤꯡꯆꯥꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ? ꯂꯩꯔꯥꯡ ꯑꯣꯜꯍꯟꯒꯦ ꯀꯥꯏꯅ, ꯑꯗꯨꯒ ꯑꯣꯜꯍꯜꯂꯁꯨ ꯑꯥꯇꯣꯔ ꯒꯨꯂꯥꯞ ꯑꯣꯜꯍꯟꯒꯦ ꯀꯥꯏꯅ? ꯀꯔꯤꯅꯣ ꯅꯪꯒꯤꯗꯣ? ꯄ꯭ꯂꯁ ꯃꯥꯏꯅꯁ ꯑꯣꯟꯅꯔꯦꯅꯦ ꯅꯪꯗꯨꯕꯨ꯫ ꯀꯥꯟꯅꯗꯦꯁꯦ, ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ꯫ ꯌꯥꯡꯅꯅꯦ ꯂꯩꯔꯥꯡ ꯐꯖꯔꯕꯤ ꯒꯨꯂꯥꯞꯇꯣ ꯑꯣꯟꯅꯕ ꯇꯧꯔꯁꯤ꯫ ꯉꯁꯤꯗꯒꯤ ꯂꯩꯔꯥꯡ ꯑꯣꯜꯂꯣꯍꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯛꯆꯥꯎ ꯑꯗꯨ, ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯤꯛꯁꯜꯂꯝꯃꯤ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯨꯛꯆꯥꯎ ꯑꯗꯨꯕꯨ ꯑꯥꯇꯣꯔ ꯒꯨꯂꯥꯞ ꯑꯣꯜꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯅꯤꯗꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯄꯥꯝꯖꯕ ꯂꯩꯔꯥꯡ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯍꯦꯛ ꯑꯣꯜꯂꯤ꯫ ꯐꯔꯦ, ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯐꯖꯕꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯨꯀꯣ꯫ ꯃꯇꯧ ꯑꯁꯨꯝꯅꯅꯤ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯂꯩꯀꯣꯜ ꯑꯗꯨꯒ ꯂꯩꯔꯥꯡ ꯑꯣꯟꯗꯨꯅ ꯂꯩꯔꯨꯔꯤꯕꯁꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯏꯆꯦ ꯑꯃꯗꯤ ꯏꯃꯥꯒꯤ ꯃꯇꯦꯡꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯒꯨꯝꯕ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯗꯨꯒ ꯂꯩꯔꯥꯡ ꯑꯣꯟꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯣ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯏꯕꯥꯏ꯫ ꯑꯗꯣ ꯏꯕꯥꯏ, ꯑꯩꯅ ꯈꯪꯅꯤꯡꯉꯤꯕꯗꯤ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯑꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯩ ꯈꯪꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯗꯨꯒ ꯃꯥꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯅꯣ ꯍꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦ꯫ ꯌꯥꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯈꯪꯍꯟꯕꯤꯌꯨ ꯏꯕꯥꯏ꯫ ꯋꯥꯔꯤꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯍꯣꯏꯅ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯕꯗ ꯑꯩꯁꯨ ꯇꯥꯍꯧꯕꯒꯤ ꯋꯥꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯥꯏꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯒ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇꯪꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯁꯦꯝꯖꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯇꯨꯝꯗꯅ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯅꯤꯡꯊꯤꯔꯕ ꯂꯩꯀꯣꯜ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯍꯥꯏꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯕు ꯌꯦꯡꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯗꯨꯒ ꯂꯩꯕ ꯌꯥꯝꯅ ꯀꯂꯛ ꯀꯟꯖꯥꯎꯕ, ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯤꯄꯥ ꯑꯃꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯅꯤꯄꯥ ꯑꯗꯨꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯥꯃꯒꯤ ꯏꯪꯈꯣꯜꯁꯦ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯦꯅꯦ꯫ ꯑꯗꯣ ꯃꯃꯜꯗꯨꯕꯨ ꯀꯌా ꯊꯣꯛꯄꯅꯣ? ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯣꯅꯦ, ꯑꯩ ꯂꯩꯔꯒꯦ ꯃꯥꯃꯒꯤ ꯏꯪꯈꯣꯜꯁꯦ꯫ ꯀꯔꯤꯅꯣꯅꯦꯍꯦ ꯀꯣꯊꯥꯖꯥꯎ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ? ꯑꯗꯨꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝꯂꯅꯦꯍꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯁꯤꯕꯨ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯧꯒꯦ ꯍꯥꯏꯔꯤꯗꯨꯕꯨ? ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ? ꯄꯩꯁꯥ ꯄꯥꯏꯔꯦꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯕꯨ? ꯍꯦꯔꯥ ꯃꯥꯃꯥ, ꯑꯩꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ꯫ ꯑꯃꯨꯛ ꯑꯅꯤꯔꯛ ꯍꯥꯏꯕꯗ ꯁꯠ ꯇꯥꯟꯅꯁꯤ ꯀꯩꯅꯣ ꯃꯥꯃꯥ? ꯀꯔꯤꯅꯣ ꯀꯣꯊꯥꯖꯥꯎ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ? ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯅꯪꯕꯨ ꯌꯨꯒ ꯊꯛꯂꯛꯂꯕ꯭ꯔꯥ ꯅꯪꯕꯨ? ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ? ꯃꯤꯒꯤ ꯌꯨꯝꯐꯝꯕꯨ ꯍꯦꯛꯇ ꯂꯥꯛꯑꯒ ꯂꯩꯒꯦꯅ ꯍꯥꯏꯔꯤꯗꯨꯕꯨ? ꯀꯔꯤꯅꯣ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅꯕꯨ ꯍꯦꯛꯇ ꯐꯪꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥꯅꯦ? ꯌꯨꯝꯐꯝ ꯑꯁꯤꯗꯤ ꯀꯔꯤꯒꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯌꯣꯟꯒꯗꯧꯔꯤꯕ? ꯑꯗꯨꯒ ꯂꯩꯀꯣꯜ ꯑꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯑꯣꯟꯊꯣꯛ ꯋꯥꯅ ꯁꯦꯝꯖꯔꯤꯕ ꯂꯩꯀꯣꯜꯅꯤ꯫ ꯀꯔꯤꯒꯤ ꯅꯪꯉꯣꯟꯗ ꯃꯁꯦ ꯄꯤꯒꯗꯧꯔꯤꯕ ꯑꯩꯅ? ꯑꯩꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯅꯪ? ꯑꯣ, ꯃꯥꯃ ꯍꯥꯏꯔꯤꯕ ꯐꯖꯈ꯭ꯔꯕ ꯃꯤꯡꯊꯣꯜ ꯑꯁꯤꯗꯒꯤ ꯄꯥꯝꯗ꯭ꯔꯕꯅꯤꯅ, ꯍꯦ ꯑꯍꯜ, ꯑꯩꯅꯅꯦ ꯂꯝꯗꯣ ꯄꯥꯝꯃꯦ ꯄꯤꯔꯣ ꯍꯥꯏꯔꯕꯗꯤꯅꯦ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯒ ꯄꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯄꯥ ꯅꯆꯥ ꯅꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦꯗꯅ ꯑꯩꯒꯤ ꯈꯨꯠꯇ꯫ ꯍꯦ ꯀꯣꯊꯥꯖꯥꯎ, ꯅꯪꯅꯅꯦ ꯑꯩꯉꯣꯟꯗ ꯙꯝꯀꯥ ꯇꯧꯔꯒ ꯑꯩꯅꯅꯦ ꯀꯤꯒꯗꯕ ꯅꯠꯇꯦ, ꯈꯪꯉꯕ꯭ꯔꯣ? ꯑꯍꯜ ꯑꯣꯏꯔꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗꯗꯤ ꯁꯤꯡꯅꯔꯛꯀꯅꯨꯍꯦ꯫ ꯅꯪꯅꯅꯦ ꯇꯧꯅꯤꯡꯕ ꯇꯧꯔꯣ꯫ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯃꯇꯝ ꯆꯨꯞꯄꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯪꯒꯤ ꯃꯥꯃꯁꯦ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ, ꯈꯪꯉꯦꯗꯅ? ꯐꯔꯦ, ꯑꯗꯨꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯂꯝ ꯑꯁꯦ
ꯑꯩꯒꯤ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯃꯒꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯔꯁꯤ꯫ ꯀꯌꯥ ꯃꯁꯣꯝ ꯄꯥꯛ ꯅꯥꯏꯗ꯭ꯔꯤꯕ ꯕꯦꯕꯥꯔ ꯂꯩꯇ꯭ꯔꯤꯕ ꯃꯆꯥꯅꯣ ꯌꯦꯡꯉꯨꯅꯤ꯫ ꯃꯄꯥ ꯃꯃꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯇꯥꯏꯗ꯫ ꯃꯥꯃꯕꯨ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀ꯭ꯋꯥꯊꯥꯖꯥꯎ ꯑꯩ ꯂꯥꯛꯆꯔꯤꯌꯦ꯫ ꯑꯁꯤꯒꯤ ꯀ꯭ꯋꯥꯊꯥꯖꯥꯎꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯦ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯗꯣꯏꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯀꯔꯤ ꯂꯩꯔꯕꯒꯦꯅꯦꯍꯦ ꯀ꯭ꯋꯥꯊꯥꯖꯥꯎ ꯅꯪꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯕꯨ? ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯃꯥꯃꯒ? ꯑꯩꯅꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯉꯥꯡꯅꯕꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯍꯦ꯫ ꯀꯔꯤꯅꯣ ꯃꯥꯃꯅ ꯍꯧꯖꯤꯛꯇ ꯏꯅꯧ ꯅꯧꯅ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯍꯥꯏꯗꯨꯕꯨ? ꯉꯔꯥꯡ ꯑꯩꯅ ꯋꯥꯐꯝ ꯑꯃ ꯊꯝꯂꯝꯕꯗꯨꯒꯤ ꯃꯔꯝꯗꯅꯤ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯀꯔꯝꯕ ꯋꯥꯐꯝꯅꯣꯅꯦ ꯀ꯭ꯋꯥꯊꯥꯖꯥꯎ ꯅꯪꯕꯨ? ꯑꯍꯜ ꯑꯣꯏꯔꯛꯄꯁꯤꯒ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦꯅꯦ ꯑꯩꯕꯨ꯫ ꯑꯣ, ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄꯁꯦ ꯋꯥꯕꯅꯤꯅꯦ꯫ ꯑꯗꯣ ꯐꯔꯦ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯒꯦ꯫ ꯃꯥꯃꯒꯤ ꯏꯪꯈꯣꯜꯁꯤ ꯑꯩꯅ ꯂꯩꯒꯦꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤꯅꯦ꯫ ꯉꯁꯤꯒꯗꯤ ꯑꯅꯤꯔꯛ ꯁꯨꯔꯦ꯫ ꯑꯩꯉꯣꯟꯗ 3ꯂꯛ ꯁꯨꯍꯜꯂꯅꯨ꯫ 3ꯂꯛ ꯁꯨꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯕ꯫ ꯀ꯭ꯋꯥꯊꯥꯖꯥꯎ, ꯑꯩꯅꯦ ꯋꯥ ꯀꯌꯥ ꯉꯥꯡꯅꯤꯡꯗꯦ꯫ ꯅꯪꯒꯤꯁꯦ ꯏꯄꯥ ꯏꯆꯥꯇ ꯂꯩꯅ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ꯫ ꯅꯪꯅꯅꯦ ꯇꯧꯅꯤꯡꯕ ꯇꯧꯔꯣ꯫ ꯑꯩ ꯏꯪꯈꯣꯜꯁꯦ ꯌꯣꯜꯂꯣꯏ ꯍꯥꯏꯔꯕꯗꯤ ꯌꯣꯜꯂꯣꯏ꯫ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯃꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯀ꯭ꯋꯥꯊꯥꯖꯥꯎ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣꯗꯅ꯫ ꯑꯗꯨꯗꯤ ꯂꯝ ꯑꯁꯤꯁꯨ ꯑꯩꯒꯤ ꯑꯣꯏꯔꯦ, ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯁꯤꯒ ꯂꯩꯖꯔꯦ, ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯐꯔꯦꯗꯅ꯫ ꯀꯔꯤ ꯍꯥꯏꯕ ꯀ꯭ꯋꯥꯊꯥꯖꯥꯎ ꯅꯪꯒꯤꯗꯣ? ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯉꯣꯟꯗ ꯄꯤꯌꯨ ꯀꯥꯏꯗꯅ ꯍꯅꯨꯕ ꯀꯣꯆ꯭ꯔꯣꯕ ꯅꯪꯉꯣꯟꯗ? ꯄꯩꯁꯥ ꯂꯩꯕꯒꯤꯅꯤ ꯅꯪꯅꯅꯦ ꯅꯍꯥ ꯃꯥꯜꯂꯤꯕꯗꯣ, ꯈꯪꯉꯕ꯭ꯔꯣ? ꯆꯍꯤꯗꯤꯅꯤ ꯌꯧꯔꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤꯕꯅꯤꯅꯦ, ꯈꯪꯉꯦꯗꯅ꯫ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯂꯩꯔꯥꯡꯒꯨꯝ ꯊꯣꯠꯂꯕ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯉꯣꯟda ꯄꯤꯌꯨ ꯀꯥꯏꯅ ꯍꯅꯨꯕ ꯅꯪꯉꯣꯟꯗ? ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ꯫ ꯅꯪꯅꯦ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯒꯅꯦ ꯌꯥꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗꯅꯦ ꯁꯤꯡꯅꯔꯛꯀꯅꯨ, ꯈꯪꯉꯕ꯭ꯔꯥ? ꯑꯣ ꯐꯔꯦ ꯃꯥꯃ, ꯑꯗꯨꯗꯤ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯀ꯭ꯋꯥꯊꯥꯖꯥꯎ ꯑꯩꯅ ꯂꯝ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯣ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯍꯌꯦꯡ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯀꯣ ꯃꯥꯃ꯫ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯏꯪꯈꯣꯜ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯦꯡꯒꯦꯕ꯫ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯏꯜꯂꯝꯂꯗꯤ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯝꯃꯣꯏꯗꯕꯅꯤꯀꯣ꯫ ꯑꯩꯉꯣꯟꯗꯒꯁꯨ ꯁꯤꯡꯅꯕꯒꯁꯨ ꯁꯥꯔꯗꯅ꯫ ꯈꯪꯂꯕ꯭ꯔꯥ ꯀ꯭ꯋꯥꯊꯥꯖꯥꯎ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯊꯥꯖꯥꯎ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯒ ꯂꯥꯛꯇꯨꯅ ꯃꯌꯨꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯃꯗꯤ ꯄꯩꯁా ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯎꯁꯤꯠꯇꯕ, ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯀꯔꯤꯁꯨ ꯃꯃꯜ ꯂꯩꯇꯅ ꯈꯟꯕ ꯅꯤꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯄꯥꯗꯣ ꯑꯩꯅ ꯐꯪꯅꯔꯗꯤ ꯈꯪꯒꯗꯕꯅꯤ꯫ ꯃꯤꯍꯥꯠ ꯐꯠꯇꯕ ꯅꯤꯄꯥꯗꯨꯗꯤ ꯃꯥꯅ ꯍꯥꯠꯂꯤꯕ ꯑꯗꯨꯃꯥꯏꯅ ꯍꯤꯡꯅ ꯃꯩ ꯊꯥꯒꯗꯕꯅꯤ, ꯑꯗꯨꯒꯇ ꯈꯪꯒꯗꯕꯅꯤ ꯃꯩꯁꯥ ꯐꯪꯕꯒꯤ ꯆꯩꯅꯥ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯅꯤ ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯌꯨꯒ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯗ ꯃꯤꯁꯤꯡꯁꯦ ꯑꯃꯠꯇ ꯃꯤꯅꯨꯡꯁꯤ ꯂꯩꯅꯗ꯭ꯔꯦ꯫ ꯌꯨꯝꯒꯤ ꯃꯧ ꯑꯗꯨꯕꯨ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ, ꯑꯎꯅꯄꯣꯠ ꯅꯤꯡꯊꯤꯅ ꯇꯧꯔꯛꯇꯦ ꯍꯥꯏꯗꯨꯅ, ꯐꯠꯇ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝ ꯃꯀꯨ ꯐꯪꯅꯔꯨꯔꯕꯗꯤ ꯍꯤꯡꯅ ꯃꯧ ꯑꯗꯨꯕꯨ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯍꯨ ꯄꯤꯖꯗꯨꯅ ꯐꯥꯎꯕ ꯍꯥꯠꯄ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ ꯏꯃꯥ꯫ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯁꯦ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗ ꯑꯃꯅ ꯑꯃꯕꯨ ꯁꯦꯠꯅ ꯆꯥꯅꯔꯕ ꯃꯇꯝꯅꯤ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯎꯅꯔꯨꯁꯤ꯫ ꯀꯔꯤ ꯂꯩꯔꯕꯒꯦ? ꯅꯣꯏ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯗꯤ ꯀꯔꯤ ꯋꯥꯐꯝ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ? ꯉꯁꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯝꯒꯤ ꯅꯠꯇꯦ, ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨꯅꯦ ꯆꯠꯈꯤꯅꯕ ꯍꯥꯏꯖꯅꯕ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯐꯝꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯕꯛꯅꯤꯗ꯫ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯏꯊꯟꯇ ꯑꯣꯏꯕꯗꯨꯒ ꯉꯝꯗꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯣꯏ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯑꯩꯅ ꯃꯟꯇ꯭ꯔ ꯑꯃ ꯑꯅꯤꯇꯪ ꯀꯥꯞꯄꯗ ꯑꯗꯨꯝ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯆꯒꯗꯃꯤ ꯀꯩꯅꯣ꯫ ꯅꯠꯇꯦ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯅ ꯑꯣꯖꯥ ꯃꯥꯏꯕꯗ ꯍꯥꯏꯖꯒꯗꯕꯗꯤ ꯏꯪꯈꯣꯜ ꯑꯗꯨꯒ ꯂꯩꯔꯤꯕꯤ ꯏꯆꯦ ꯍꯤꯡꯆꯥꯕꯤꯗꯣ ꯇꯥꯟꯊꯣꯛꯄ ꯃꯇꯝꯗ ꯏꯟꯊꯤꯟꯖꯅ ꯐꯖꯅ ꯍꯥꯏꯔꯒ ꯃꯥꯕꯨ ꯂꯦꯝꯅ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯩꯔꯥꯛ ꯑꯃꯠꯇ ꯏꯆꯦ ꯑꯗꯨꯒ ꯄꯤꯕꯤꯒꯅꯨꯀꯣ, ꯑꯗꯨ ꯍꯥꯏꯒꯦꯅ ꯑꯩ ꯍꯥꯏꯖꯕꯅꯤ꯫ ꯍꯣꯏꯅꯦ, ꯍꯤꯡꯆꯥꯕꯤꯗꯣ ꯑꯉꯥꯡꯅꯤꯗꯣ, ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯔꯒ ꯊꯦꯝꯃꯒ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯆꯠꯈꯣ ꯍꯥꯏꯔꯗꯤ ꯌꯥꯔꯗꯤ ꯐꯕ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨꯕꯨ? ꯑꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯅꯦ? ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯤ ꯎꯕꯗ ꯍꯥꯠꯂꯒꯦ ꯖꯣꯠꯂꯒꯦꯅ ꯂꯩꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯅꯪꯅ ꯐꯖꯅ ꯂꯦꯝꯅ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯁꯤ ꯀꯥꯏꯅ?
ꯂꯣꯏꯔꯦꯍꯦ ꯃꯥꯏꯕ ꯑꯁꯤ ꯅꯪ ꯑꯩꯔ ꯈꯪꯗ꯭ꯔꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯇꯥꯒꯦ ꯇꯥꯔꯤꯕꯅꯤ ꯍꯤꯡꯁꯥꯕꯤꯗꯨꯒ ꯅꯪꯅ ꯏꯆꯦ ꯍꯤꯡꯁꯥꯕꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯇꯣꯔ ꯒꯨꯂꯥꯞ ꯑꯣꯜꯂꯨꯕꯗꯒꯤ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠꯁꯤꯡꯁꯤꯕꯨ ꯂꯣꯏꯅ ꯑꯣꯟꯊꯣꯛꯂꯕ ꯖꯥꯠꯂꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯆꯦ ꯍꯤꯡꯁꯥꯕꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯕꯨ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯅꯦ ꯄꯨꯛꯆꯥꯎ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤꯁꯨ ꯑꯣꯟꯊꯣꯛꯇꯦꯗ ꯏꯆꯦ ꯍꯤꯡꯁꯥꯕꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯆꯩꯊꯦꯡ ꯑꯃꯠꯇ ꯄꯤꯅꯤꯡꯗꯗꯨꯅ ꯇꯧꯕꯅꯤꯗ ꯏꯪꯈꯣꯜ ꯑꯗꯨꯗꯤ ꯃꯥꯒꯤꯅꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯏꯆꯦ ꯍꯤꯡꯁꯥꯕꯤ ꯑꯗꯣ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯗꯤ ꯍꯤꯡꯁꯥꯕꯤꯅꯤꯅ ꯃꯐꯝ ꯑꯗꯨꯒ ꯑꯗꯨꯝꯅ ꯂꯩꯕꯗꯤ ꯐꯠꯇꯦ ꯑꯗꯨꯅꯅꯤ ꯑꯣꯖꯥ ꯃꯥꯏꯕꯒ ꯇꯥꯟꯅꯔꯒꯅꯦ ꯏꯆꯦ ꯍꯤꯡꯁꯥꯕꯤ ꯑꯗꯣ ꯆꯠꯈꯤꯅꯕ ꯍꯥꯏꯖꯔꯨꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯂꯤꯕꯅꯤ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯃꯥꯏꯅ ꯑꯩꯁꯨ ꯍꯤꯡꯁꯥꯕꯤ ꯑꯗꯣ ꯐꯖꯅ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯑꯩ ꯌꯥꯅꯕ ꯇꯧꯒꯦ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯃꯥꯏꯕ ꯑꯩꯒꯤ 3rd ꯗꯤꯒ꯭ꯔꯤꯗꯣ ꯑꯣꯏꯅ ꯇꯧꯕ ꯇꯥꯏꯀꯣ ꯃꯗꯨꯒ ꯅꯪ ꯋꯥꯔꯧꯕ ꯌꯥꯗꯦ ꯌꯥꯔꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯄꯨꯛꯆꯥꯎ ꯀꯔꯤꯅꯣ 3rd ꯗꯤꯒ꯭ꯔꯤ ꯍꯥꯏꯕꯕꯨ ꯅꯪꯅ ꯈꯪꯉꯣꯏꯅꯦ ꯃꯥꯏꯕ ꯑꯩꯒꯤꯅꯦ ꯑꯔꯣꯏꯕ ꯃꯟꯇ꯭ꯔꯅꯤ ꯑꯔꯣꯏꯕ ꯃꯟꯇ꯭ꯔ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅꯅꯦ ꯉꯥꯡꯗꯨꯅ ꯂꯤꯅ ꯀꯥꯟꯅꯗꯦ ꯆꯠꯂꯁꯤ ꯍꯤꯡꯁꯥꯕꯤ ꯑꯗꯨ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯇꯅ ꯍꯤꯡꯁꯥꯕꯤ ꯑꯗꯣ ꯇꯥꯟꯊꯣꯛꯂꯨꯔꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯃꯣꯏ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯆꯠꯂꯁꯤ ꯀꯔꯤꯅꯣꯅꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯤ ꯑꯃꯇꯪ ꯂꯥꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯅꯤꯗ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯍꯦꯛ ꯂꯩꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯅꯁꯥꯅ ꯈꯣꯡ ꯊꯣꯡꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯒ ꯅꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯣꯏ ꯃꯌꯥꯝ ꯑꯁꯤ ꯁꯪꯁꯥꯔꯒꯤ ꯑꯋꯥꯕ ꯑꯁꯤꯒ ꯄꯦꯜꯂꯗꯨꯅ ꯂꯩꯔꯥꯡ ꯑꯣꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯔꯅꯤ ꯑꯗꯨꯒ ꯀꯅꯥꯅꯣꯝ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯅꯨꯕꯤ ꯀꯗꯥꯏꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ ꯑꯇꯣꯔ ꯒꯨꯂꯥꯞꯇꯣ ꯌꯥꯡꯅ ꯄꯤꯔꯧ ꯌꯥꯡꯅ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯍꯅꯨꯕꯤ ꯅꯪ ꯅꯍꯥꯟꯗꯤ ꯀꯔꯤꯅꯣ ꯑꯗꯨꯛ ꯌꯥꯡꯅ ꯆꯦꯟꯈꯤꯗꯨꯕꯣ ꯀꯔꯤꯅꯣ ꯅꯪꯕꯨ ꯃꯤꯜꯈꯥꯁꯤꯡꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯟꯈꯤꯅꯦ ꯑꯩꯅ ꯏꯕꯨ ꯏꯀꯥꯏ ꯅꯪ ꯇꯥꯟꯅꯒꯗꯕ ꯑꯗꯣ ꯅꯪꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ ꯒꯨꯂꯥꯞ ꯑꯗꯣ ꯌꯥꯡꯅ ꯄꯤꯔꯧ ꯌꯥꯡꯅ ꯃꯗꯣ ꯑꯩꯒꯤ ꯂꯩꯔꯥꯡꯅꯤ ꯀꯔꯤꯒꯤ ꯅꯪꯅ ꯍꯨꯔꯥꯟꯅ ꯄꯨꯔꯤꯕꯅꯣ ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯂꯩꯔꯥꯡ ꯑꯗꯣ ꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯅꯪ ꯍꯅꯨꯊꯪꯁꯤꯒ ꯍꯤꯡꯁꯥꯕꯤ ꯑꯩꯒ ꯃꯨꯛꯅꯥ ꯁꯣꯏꯗꯅ ꯁꯥꯟꯅꯕ ꯇꯥꯔꯦ ꯀꯗꯥꯏꯅꯣ ꯂꯩꯔꯥꯡ ꯑꯗꯣ ꯄꯤꯔꯛꯑꯣ ꯏꯆꯦ ꯍꯤꯡꯁꯥꯕꯤ ꯅꯥꯈꯣ ꯑꯇꯣꯔ ꯒꯨꯂꯥꯞꯀꯤ ꯋꯥꯔꯤꯗꯣ ꯂꯥꯞꯅ ꯑꯃꯨꯛꯇꯪ ꯊꯝꯁꯤ ꯑꯇꯣꯔ ꯒꯨꯂꯥꯞꯇꯨꯗꯤ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯇꯣꯔ ꯒꯨꯂꯥꯞꯇꯨꯗꯤ ꯅꯪꯅ ꯑꯩꯕꯨ ꯑꯣꯜꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯇꯦꯡꯗꯒꯤ ꯃꯤ ꯑꯣꯜꯂꯕꯅꯤꯅ ꯑꯇꯣꯔ ꯒꯨꯂꯥꯞꯇꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯇꯣꯔ ꯒꯨꯂꯥꯞꯇꯣ ꯑꯩ ꯍꯅꯨꯕꯤ ꯑꯁꯤꯅ ꯑꯇꯣꯔ ꯒꯨꯂꯥꯞ ꯑꯗꯨꯒꯤ ꯑꯣꯟꯈꯤꯕꯗꯨꯒꯤ ꯃꯃꯥꯅꯤ ꯃꯥꯅ ꯅꯪꯒꯤ ꯂꯩꯀꯣꯜꯗ ꯆꯪꯗꯨꯅ ꯑꯇꯣꯔ ꯒꯨꯂꯥꯞꯇꯣ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯗꯣ ꯃꯥꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯝꯒꯤ ꯅꯠꯇꯦ ꯅꯪꯕꯨ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯂꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯤ ꯑꯃꯅ ꯐꯠꯇ꯭ꯔꯒ ꯅꯪꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯆꯩꯔꯥꯛ ꯄꯤꯕꯗꯤ ꯃꯗꯨ ꯍꯧꯅꯗꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯂꯩꯔꯥꯡ ꯑꯣꯜꯍꯟꯕꯗꯣ ꯍꯧꯅꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯆꯥ ꯃꯁꯨ ꯑꯃꯗꯤ ꯃꯆꯦ ꯃꯅꯥꯎ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯔꯥꯡ ꯑꯣꯜꯍꯜꯂꯕꯗꯤ ꯃꯃꯥꯁꯤꯡ ꯑꯗꯣ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯗꯣ ꯅꯪ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯥ ꯑꯗꯨꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯌꯥꯔꯕꯗꯤ ꯅꯪ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯇꯧꯁꯤ ꯏꯆꯦ ꯍꯔꯦ ꯀꯔꯤꯒꯤ ꯑꯩꯗꯤ ꯏꯪꯈꯣꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯔꯤꯕ ꯀꯔꯤꯒꯤ ꯆꯠꯇꯣꯔꯤꯕ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯤꯅ ꯅꯠꯇ꯭ꯔꯣ ꯏꯄꯥ ꯏꯆꯥꯕꯨ ꯑꯍꯤꯡ ꯑꯃꯗ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯂꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤ ꯑꯩꯅ ꯅꯣꯏꯕꯨ ꯉꯥꯛꯄꯤꯒꯗꯧꯔꯤꯕ ꯑꯩꯒꯤ ꯏꯄꯥ ꯏꯆꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯥꯡ ꯊꯥꯖꯗꯨꯅ ꯂꯩꯀꯣꯜ ꯁꯦꯝꯕꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯏꯄꯥ ꯏꯆꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯀꯅꯥꯝꯇꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯈꯤꯗꯦ ꯍꯤꯡꯁꯥꯕꯤ ꯑꯩꯅꯅꯤ ꯅꯤꯄꯥ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯈꯤꯕꯗꯣ ꯈꯪꯉꯕ꯭ꯔꯥ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯀꯔꯤꯒꯤ ꯑꯩꯅ ꯅꯣꯏꯕꯨ ꯉꯥꯛꯄꯤꯒꯗꯧꯔꯤꯕ ꯑꯩ ꯅꯣꯏꯕꯨ ꯉꯥꯛꯄꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯏꯪꯈꯣꯜ ꯑꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯖꯕ ꯏꯪꯈꯣꯜꯅꯤ ꯑꯩꯅ ꯏꯪꯈꯣꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯤꯡꯁꯥꯕꯤ ꯅꯪ ꯐꯖꯅ ꯊꯦꯝꯅ ꯍꯥꯏꯔꯤꯉꯩꯁꯤꯒ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯍꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯑꯩꯒꯤꯅꯦ 3rd ꯗꯤꯒ꯭ꯔꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯟꯇ꯭ꯔ ꯑꯗꯣ ꯅꯪ ꯀꯥꯞꯁꯤꯜꯂꯕꯗꯤ
ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯕ ꯐꯥꯎꯕ ꯉꯝꯃꯣꯏ ꯅꯪ ꯈꯪꯕ꯭ꯔꯣ ꯆꯥꯡ ꯌꯦꯡꯅꯤꯡꯕ꯭ꯔꯣ ꯍꯦ ꯃꯥꯏꯕ ꯑꯩꯉꯣꯟꯗꯒꯗꯤ ꯙꯝꯀꯥꯒ ꯇꯧꯔꯛꯀꯅꯨꯍꯦ ꯅꯪꯒꯤ ꯙꯝꯀꯥꯗꯣ ꯑꯩꯉꯣꯟꯗ ꯆꯪꯒꯗꯕ ꯍꯤꯡꯁꯥꯕꯤ ꯑꯩꯗꯣ ꯅꯠꯇꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯩꯗꯧ ꯂꯩ ꯑꯁꯨꯛ ꯀꯨꯏꯕꯗꯤ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯆꯪꯕ ꯐꯥꯎꯕ ꯉꯝꯗꯗꯨꯅ ꯀꯤꯗꯨꯅ ꯂꯩꯕ ꯅꯪꯅ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯤ ꯑꯃꯅꯤ ꯈꯛ ꯌꯥꯎꯔꯗꯨꯒ ꯄꯋꯥꯔꯒ ꯗꯦꯈꯥꯏꯔꯗꯅ ꯍꯤꯡꯁꯥꯕꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯅꯪ ꯈꯪꯗꯦꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯍꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯁꯥꯎꯍꯜꯂꯕꯗꯤ ꯅꯪ ꯅꯁꯛ ꯐꯥꯎꯕ ꯎꯔꯣꯏ ꯈꯪꯉꯕ꯭ꯔꯥ ꯃꯟꯇ꯭ꯔ ꯑꯃ ꯑꯅꯤꯈꯛ ꯐꯥꯔꯒ ꯑꯩꯒꯤ ꯃꯃꯥꯡꯗ ꯑꯐꯥꯎꯕꯁꯨ ꯆꯥꯔꯗꯅ ꯆꯥꯡ ꯌꯦꯡꯒꯦꯔꯥ ꯈꯥꯏꯅ ꯅꯪ ꯑꯣꯏꯅ ꯆꯥꯡ ꯌꯦꯡꯒꯦꯔꯦꯅꯦ ꯊꯣꯡꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯃꯤ ꯃꯃꯥꯡꯁꯤꯒ ꯃꯥꯏꯕ ꯑꯩꯒꯤ ꯏꯖꯠꯀꯁꯦ ꯂꯣꯏ ꯃꯥꯡꯉꯤꯅꯦ ꯇꯧꯔꯤꯁꯦ ꯍꯩ ꯄꯨꯛꯆꯥꯎ ꯃꯁꯦ ꯀꯥꯟꯅꯗꯦ ꯑꯩꯒꯤꯅꯦ ꯑꯔꯣꯏꯕ ꯃꯟꯇ꯭ꯔꯗꯨ ꯑꯣꯏꯅ ꯃꯁꯦ ꯑꯃꯨꯛꯇꯪ ꯊꯥꯅ ꯌꯦꯡꯉꯒꯦ ꯃꯁꯦ ꯍꯥꯏꯅꯕꯗ ꯌꯥꯒꯗꯕ ꯍꯤꯡꯁꯥꯕꯤ ꯃꯥꯟꯗꯦꯅꯦ ꯑꯩ ꯉꯁꯥꯏꯅ ꯈꯪꯉꯝꯃꯤꯅꯦ ꯀꯗꯔꯅꯤ ꯀꯗꯔ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯀꯗꯔꯅꯤ ꯅꯥꯈꯣ ꯑꯣꯖꯥ ꯃꯥꯏꯕ ꯈꯟꯅꯒꯅꯨ ꯅꯥꯈꯣ ꯁꯥꯎꯒꯠꯀꯅꯨ इसे हिंसा भी असे हायरगा यागनी आई अमुक्तंग हायदुना येंगे ओजा माइबा मसिगा यारदी यारे याद्रबदी ओजा माइबनने थोकपा थोकपा तौरो येंगु इसे हिंसा भी अईसु नंगी नौपागुंबनी अईना ngasi आतोर गुलाब ओंदुना लेख्रबदी अईगी इमा असे कनागा लेहौगनी नंग मदुसु खल्लु अईगुमना मफम अदुगा मारा लेजद्रबा मी कया कया नंगना मफम अदुगा लेरांग ओलहंदुना लेरिबदो मखोगिसु मपा ममा मसा कायनाबा ngatani मखोगिदमक्ता खल्लगा नंग इंखोल असिदगी सत्खिनबा तौ अखोई नंगना मफम असिदा लेबदा करिसु अयेत पलेते अदुबु नंगना मिपुम खुदिंग मकपु लेरांग ओलहनबसिदी फत्ते अई अदु हाइगे तौबनी इसे हिंसाबी अईगा नंगा करिसु येकनाबा लेबा नते अई खंगी नंगी पेंददुना नंगना पुनमक असे तौबनी अदो नंगना साउनिंगीबा मी अदुदी नहाना नंगना सैराक पिदुना हातख्रे अदो नंग इंथरो अदु सेना मफम असिदा लेबदा करिसु अयेतपा नते अदुबु इसेना अदुमना हिंसाबी ओइदुना कोइपाई पाइदुना लेगदगी सरुपदी ओजा माइबा असिगा तानारगा मतौ करमना इसेगी थवाय असे मपोक अमा पोकलुनबगिदमक्ता ईश्वरी खुयादा इसेगी आत्मादो चंगजफम फंगनबगिदमक्ता ओजा माइबगा अमुक्तंग तानसी मदुना फगनी इसे अईना हारिबसे ननावनी खंदुना अमुक्तंगदी नुंगसिबियु इचे अईना ngasi लाक्लिबसे इसेबु नुंगसिबदगी थवाई खुबाकता हापलगा इंखोल असिदा चंगलक्लिबनी इसे अमुक्तंग नंगसु खंदुना येंगबियु कनाना असुमना इसेगी मफमदा हाइजरगनी नुंगसिबनी इसे यारबदी इसे इंखोल असिदगी सत्किनबगी अमदी थवाई अदो मथंग मपोक अमदा पोकलुनबगी ओजा माइबगा तानाबना फगनी कया तहैना हिंसाबी असिबु थेमलिनोने मसिदी एक्टर ओइगदबनी पानिने ngasi nangi wafam ase yamna chumba wafamni aigi ise inaw amata leite adubu nangna aingonda ise haina mingtholasi kaubasi tabada hingsabi aigi pukningse yamna nungsi ngasidi chummi aina mara lejadraba kaya amabu inkholasida leirang olhanduna aigi pendaba kharagidamakta aina karisu mara lejadraba खुंगंगी मिपुम खुदिंगमकपु लेरांग ओलहनबदी चुमदे पुकचाव नंगी वाखल से इसे हिंसाबी अइना थागतली अइसु असुमना कयानी हिंसाबी ओंदुना लेगदौरिबनो कयानी अइना लमन खुमखिनी अइना मयामदा ओतखिबा अमदी वहानखिबा सिंगदुगिदमक्ता अइबु अमुक्तंग ngakpibko दुनियाबा हौजिकता लाइनदा लाइसे वारी सनबने नुंगाइरनियबसे अदो अइना हाइगदबदी हिंसाबी अइना करिसु तौबा ngamgadaba natte maiba aina nangbu mukti uhenba ngamgadaba natte mipum khudingmakki aphapata amadi papu ko onbiba Sri Hari gi maphamda nasabu changjau mahatanani nangi pap ko andoriba nangbu mapuk ama po ongadoriba se manani aduna nangna Sri Hari bu matam chuppada ningjaduna हिंसाबी हाइरिबा मपोक अदुदगी कोकचदुना मथंग मपोक अमदा नुंगाइना लेरुनबगिदमक्ता श्री हरिगी खुयादा संजौ असिनी अइना नंगोंदा हाइगदबदी अइनासु अइगी ओजाना इंगोना ताकपीरंबा महे बिगदा खरा नंगिदमक्ता फनबगिदमक्ता नंगोंदा सोइदना ताकनी अदुनी अदुगा नंगनासु हाइरिबा अइना श्री हरिगी मफमदा नसाबु कथोकचौ नंगना तौजखिबा पाप सिंह अदो कोकनबगिदमक्ता खुइरमु अदुगतनी नंगना मपोक असिदगी मुक्ति फंगबा ngamgadoribase होय ओजा माइबा
ꯑꯩ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯥꯛꯄꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯟꯗꯨꯅ ꯆꯠꯀꯅꯤ꯫ ꯁꯣꯏꯗꯅ ꯑꯩ ꯏꯁꯥꯕꯨ ꯁ꯭ꯔꯤꯍꯔꯤꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯆꯒꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯁꯥꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯛꯆꯥꯎ, ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯃ ꯀꯣꯛꯍꯟꯕꯤꯔꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯄꯨꯛꯆꯥꯎ꯫ ꯍꯤꯡꯁꯥꯕꯤ ꯑꯗꯨꯗ ꯆꯩꯊꯦꯡ ꯑꯃꯠꯇ ꯄꯤꯗꯅ ꯍꯤꯡꯁꯥꯕꯤ ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯅꯤꯃꯛꯀꯤ ꯑꯐꯕ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯥꯡ ꯑꯣꯟꯗꯨꯅ ꯂꯩꯔꯨꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯉꯁꯤꯗꯤ ꯂꯣꯏꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯃꯄꯥꯟꯗꯒꯤꯅꯤꯀꯣ ꯄꯨꯛꯆꯥꯎ꯫ ꯏꯕꯥꯏꯅ ꯅꯪꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯤ ꯄꯨꯛꯆꯥꯎ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯄꯨꯛꯆꯥꯎ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯥꯡ ꯑꯣꯟꯗꯨꯅ ꯂꯩꯔꯨꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯜꯂꯛꯆꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯑꯄꯪ ꯄꯨꯛꯆꯥꯎ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯕꯥꯏ ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯗꯨꯒ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯥꯎ ꯑꯗꯨꯕꯨ ꯊꯥꯒꯠꯂꯝꯃꯤ꯫